ngasi numida waram phongkiba tongan tongan ba manipuri sifung singa masum thokiba thawdo athok singdagi maroi bi ipaw sing myamna thamjagi ahanbada kangla pawdagi lokusaraga numit 10 ni gi manungda clarification pigadabani hauju manipur thokliba kanglok irang sida maitai mitai isel ibai sing sokpa yaroi haiduna kutokulai paiduna thawai khobak ta haplaga lan thengnabra asaw thawdang lawriba maitai pangal ekhoibu usit thawoidana ngangliba maitai lipungi sipramo na ngasidagi numit 10 gi manungda clarification pigadabani maduna taba taragadi Islamic Students Union of Manipur headquarter lilongna CSO mayam ga pulaga makhal makha kyagi khongjang changsinana bokhonaragani haina union asigi president MD Irshad Khan gi sirol amana haidi makha se tarak poina to pawamna mitai singda landana bokhonabada kuki masil paw faunadabadagi amasire zaupi khulda nomai kapnabada kuki militant tarisire ngara hing nungge matung pung taraga ni thui makhairom tabara kangpokpi district ki kaithel manbi police station gi manung sana leiba Ibizang village ta kuki militant sing na mitai khul landana bokhonabada makhoi masel paw faunadabadagi kuki militant sing na kablak panungmai guli na kuki ama panduna sire laikhidraba miyoi du ki maming laikhidraba miyoi du ki maming thangjangam haukip sai kuntragani pan apokpa hengkhogin haukip khawi thangsi village tagin hairi pausina hairi bari kuki militant sing aduna mitai khul tamna landana bokhonabada hana lumduna lerama kuki militant sing adu mitai khul ngak po oiraboi ningduna nongmai kapsilakpada makhoi masel paw faunadabadagi kuki masa adu nongmai na panduna laikhitabana hairi amaramda haukiba November 13 ki ayu angan bapung aniga makhairam tabada kangpokpi district ki manung sana leiba olka sharot manaki zaupi khulda masakhangdaba khulai paibisinga kuki militant singa nongmai kapnabagi thawdokta kuki militant tarisire kaya amana nanthokutuna sen khrairi loinana sakhangdaba khulai paibisinga duna kuki singna saramba bunker ani thugai ki baga loinana khulai kya maspu khrairi police ki pawgi matung ina asigumba khuthokna khre haibigi paw leirabasu official oiba pawgi matung ina di kuki militant ama khomin thang haukip sai kunga mathu apokpa lekhidraba janglem haukip kangbai sub division ki manung sanba phaikhulun village ta leiba si seki haina phungdorakli adubo press na phungba pawgi matung ina khuthokna ba adu kuki militant tare sikhibaga loinana khulai kya lokhi hairi laikhidraba kuki militants khomin thang haukip ki asibak sang Susampur district hospital da postmortem tawkre hairi nasu pawsida makhatana phongdorakli atopa pawmana leirak ayamba len 1 2 3 haina tharambadu imalonda thanba hokre milal kanglai pakna mamangda laukthokibagi matungina lamdam sigi leirak ayambada len number 1 2 3 haina name plate sizinaduna theliba singda imalonda thabina bahaijaduna media singda laukthokibagi matungina ngasidagi Imphal East ki haingang kendra gi manungda leiba nilkuthi da milal gi president khaidem ingosa mitaina lusingduna milal gi thaupu singa puna nilkuthi gi club amadi maira pai bisinga puna kusamnaraga hana len number 1 2 3 haina tharamba sing mutalaga leirak ahanba anisuba haina thaba hokraina milalgi sirolamana hairi siol asina makha taribadi masina mangkhragadaba imalondigi kanma ngamani makha tana sumapam kudingda khongjang asi sathaki gani aduna lamdam asida laiminariba club maira paibi mahairoi khudingmakna isagi laikai singda imalon sakhotnaba lengi mahut leirak haina thabina bahairaduna ngasidi aikhoigi lol imalon nongmonomigi Mitop ki lona mot sinjin kibana imalon nongmonomigi musilakli masidagi kananabagi damak milalgi khongjang asi tangai fadana sangsilakpani kanagumba singna atop lon tamba kari sukaide tawbutabu atop lon tamlingaida imalon mutkina batawudi milalna kaidonungdu yaba ngamloi hairenasu pausida sumakhatari amoramdana maitai tribe union gi miss call campaign hawdokre haukiba November 10 dagi hauraga December 10 fawu sathagadaba mitai maitaibu India gi constitution gi article 342 clause 1 gi manungsana scheduled tribe list sananaba campaign for a better Manipur with equal status haina mingthon ba mass miss call campaign ma haudokraina union ki general secretary mutum suramani na laiba poponumita thadorakpa sirolamana hairi siola sinama khataribadi aikhoina pizza kiba mobile number 8732042511 asi matam khara phone tawba phangdaba amadi bizu laikiba nungaitaba kya thokiba adu haujikti madugi khudong sadaba singadu leiroi hanagi channel adudigi masing hangatuna amuktada masing yamna tawud akaiba leitana bhona jari
मियामना खुदोंग सादब थोनखिबगिदमक मियामना ngakpina baisari hauzik koina phone tawbada nupi amagi khonjelaklam adu lakroi loinana ming amade lepham su happy daba yaragani hari loinana mass miss call campaign su pangthokna ba thorang toriba lupsing mitei maitai tribe union wall mitei council kangleipak kanbalup salai kanbalup scheduled tribe demand committee of manipur loinana global maitai diaspora na mipung khudima pu thakat pagaloinana maitai ni scheduled tribe demand fangdriba phawba puna hotna minasi haina nungluk sari haidin su pau sida makata na su phungdorakli makasa tarak poina to papam na cookie singi all india rally satna ba sem saba loikre cookie singi tungan organization sing na sinduna thas ki kunga panda nationwide oina rally satna ba sem saba loikre nationwide rally asigi saruk ama oina delhi dana manipur tribal forum delhi na sinduna satkani ranchi amasum atai tribal state sing na su forum asigi makhada pangthokani mizoram dana cyma mup hmip msu na singani tuitafai lamka dana joint philanthropic organization sing na singani senaina kso silong na baifei welfare committee kangpokpi amasum cycle dana kotu guwahati unaw forum bangalore gina bangalore unaw forum kolkata gina kolkata ami unaw welfare mumbai amasum chandigarh da hsa urkhul da cookie np urkhul tenopal da cookie np tenopal na singani more hstc na singani sandel da cookie np sandel zribam amasum pherzol dana ITS Dima Hasaudana Mar Inpui NC Hills Karbi Anglong da Welfare Committee amasum Tripura Mar Welfare na sinduna pangthokani haidin su pau sita su makhatana su palakli loisilak poina to papaw munamo yumdagi phaduna pukhraga rehabilitation da thamkhiba ma rims da oxygen thajilaga leirambadagi mayumda putharakpada laikidre masa khangdabasingna nungmai ullaga mayumdagi phaduna pukraba matung samuraugi Reverence Rehabilitation Center da thamlam khiba miyoi ama rims da oxygen thajilaga laikat naraga leiramle doctor na haibadagi imung manungi miyoi singna yumda putharaklaba matung pungkhra leiraga miyoi du laikhidraba miyoi du gi maming sapam santos sai nifugutro apokpa gandar kawi Thobal district ki khongjom police na konba sapam mai laikai digini ma khawkhiba November 13 ta fakhraga November 19 da laikhidabani laikhidraba santos pu masa khangdaba singna faduna pukhibagi matangda masanupi Valentina na hai maki mayamba phaduna pukhiba numidadu thasiki taraga taruki numidang wairam pung mangaga makhairam tarapadani matam adu maisu lakti makna sangoida angang tuition toraga leiringaida gypsy amada lakpa mamai mamit khumba nongmai paiba miyoi mari mangaro na sanglaklaga santos leibra hain hanglaki mayambadu yumda halakpa uhaudabadagi thabak sathokibadagi halaktri haina kungki adubu makoina santos yum asida sangkhre haibadagi makoi laklibani hairaga makoina santos kauthoki madura santos yumdagi tholakpaga loinana masakhangdaba sing aduna furit fawba hongdu uhandana faraga pokhibani Valentina na makatana hai maki mayamba santos pu phaduna puramdai aduda masakhangdaba sing aduna aikhoi nisana singo meyai ka bachinjak thingba sorapa haiba adugi miyoi singni mayamba si phataba sinjak sare tokhalake yumgi phone number ma pirau hairaga maki Valentina gi telephone number adu lokhi aduga makhoi gi su telephone number ama piramlaga mayamba du pura sakhibana ki maraksida santos ki misi du yaning da phongdoktuna sapam mayai lekai de maira pai bisina wakat mifam ama thas ki kunga mari da famaga loinana misi du gi matang manipur laingak wafam kya thamkhre wakat mifam madura saruk yakhiba sapam apunba maira pai bi secretary thaunauzam roman hai sorapa hai ribulupasina santos pu Masa ikan kana mayumdagi faraga bukhibani aduga makoina Santospur Rehab Center da thamlamani aduga mahakpu November 19 da rims da oxygen thajilaga thamlamba imung munung na thengnaki madugi matung doctor na yumda pukhina bhairakpadagi numit adumakta da Santos yumda purakhi adubu numidang pung 7 ga makhairam tabada mak laikhidabani makpu tamthina ot naikibra haibagi singnabale sei kharagi mamang su sapamdagi miyoi ma hairiba center sida laikhidaba yaukre Santos na laikhidabagi daita si Sorapa na laugadra natragana rehab center asina laugadoribra hiramasida mari lainabasing na asumbudu thigat piraga mara leibasing loge basarak pigadabani haikenasu pau sida makatana su palakli makasa tharak poina panam pau serige to paukran mokta leiriba haksang sing dispose tawdabagi matangna supreme court report angkakre
Manipur me ahumdagi tholakliba kanglakpi irang asida laikhidraba aponba misingi tangkhai amarunggi haksang asi phawba hospital gi mokta imung manunggi natragana mari matana haksang lawba yadana leiriba asi yahanduna aroiba mathum mungam pangthokhanaba haksang lawbada athingba lehendana bigi matang intervene tawbinaba justice gita mitalna lusingba panel gi maikiri gi taraga humtuirak suba report ama hokibani tokaba numita supreme court langhatkre Manipur thokliba hingsa gi thawdoka mari lainana Jammu and Kashmir High Court ki hanagi Chief Justice Gita Mittal na lusingba panel ama Supreme Court na lingkibani panel asida Bombay High Court ki hanagi Justice Salini P Joshi amasung Delhi High Court ki hanagi Justice Asa Menon yauri Manipur thokliba irang asida laikhidraba singi haksang kaya ama tungan hospital singi mosurida ngasi fawa aroiba mathum mangam pangthokna leiribasi atubu matamna dispose tawna balai ngakta panel asida recommend tawkraba matung haksang dispose tawduna leibegi matangda panel asida mamang report tarakani thoi Supreme Court langkhat khraba matung taraga humdoi subu oina ngarang amuk hana report langkhat khibani ngarang langkhat khiba report aduda irang asida laikhidraba apun mi singi tangkhai amarung asi fawa dispose tawduna leiribasi magi mari matara sinaduna aroiba mathum mangam tawhanba natragana laingana dispose tawhonanaba Supreme Court na direction pibinaba suggestion tawbaga loinana haksang lawbada civil society organization singna athingba piribasi pihendanaba pautak pibinaba Supreme Court panel asina haijaki hauzu Manipur thokliba irang asida laikhidaraba singi haksang claim tawba ma dispose tawbagi wapamasi arubi issue amoiri Saisigi me ahumdagi Manipur thokliba kangluk irang asida October 8 fawbada punna miyoi samago humdraga manga sikre masigi manungda Imphal gi RIMS Jenims amasum Chusampur Hospital gi moktang asi fawba claim tawdaba haksang maudraga mari lairi miyoi samago humdraga manga gi manungda haksang marfu kanipan masak khangdoklagasu unclaim budi goina lairi ba haksang singko ki community gi miyoi singni panel gi maikedi gi lankhat khiba report atuda mokta lari haksang sing mari mata sing lauduna aroiba mathong mangam pangthokning bagi apamba leirabasu civil society organization kharana athingba pibadi gi haksang sing laubu ngamdana lairi laikhidraba sing haksang sing matam sangna aroiba mathong mangam pangthoktana thamba haibisi laikhidraba sing haksang bu ikai khumnadaba oibana athuba matamda haksang sing mari matada sinnaduna aroiba mathong mangam pangthokhanaba direction pibinaba Supreme Court khangan baga loinana haksang lobada civil society organization sing athingba pihandaba thabak lokhat pinaba su khangan khiari atopa pawmana matam kaktaba economic blockade handokre kokijau furumna khundaba mafam sing state government akan law and order gi phibam salai haiba wafam the committee on tribal unity kotuna Imphal Jiribam Lambi National Highway Kuntraga Taret amadi Imphal Jiribam Lambi National Highway Anida tha asigi taraga mangadagi satharakiba matam kaktaba economic blockade ngarang handokre economic blockade asina maram oiraga National Highway ani asigi nagyeta khundariba tribal group singna nangliba khudong sadaba sing asi yenglaga matam kharagi oina athingba si komthokpani haina loop asigi media selna thadorakpa sirolamada khangalakli blockade asigi manungda miyamna loop asibu mapung fana Sagot Pikibabu, Kotuna Takat Pungtokli, Amaramdana, Police na Kusuklai Kya Fukatkre, Kaksing District Superintendent of Police, Toksom Bikramjit Ki Miyang Makhada, Additional SP Ops, Binoy Songthamna, Supervised Uduna Kaksing CDO Unit Officer in Charge Sobedar, S. Birlana Lusingba Commander Timama Hiang Police Station Ki Timam Yauba, Apunba, Tim amana ngasi ayo angan bapung mangarom tabada hianglam waikom laikai area da thibu humbi ki thabak sa thabada nungmay amadi kusuklai kya fukat pangam credit police na fogalaba polam singa dudi local made 9mm pistol ama maru yaudraba magazine ama MM51 gi motor ama smoke grenade ama fukat pangam kyadi polam singa si hianglam waikom laikai da leiba ibudau pakhangba laikol manak ta hoba hongnang pambi amada hariba nungmay amadi kusuklai singa si lotuna thamnamadi gi fukat kibani Pagalaba polam singasi makataba legal action lokana bigidama hianglam police station sinakri haina paus na makatari makasa tharakpo oina to pamam kebi gi mathak tharakpa election petition gi final hearing matam lepre Nauria pakanglakpa kendra gi MLA SKB gi mathak kendra sigi hana gi MLA Soibam Subhash Chandra na tharakpa election petition ma gi final hearing High Court of Manipur na December mangada matam lepre MLS के भी नमक इलेक्शन एफिडेविट अरान वोरोल सिंह हाफ की है मराल महाकी मथक एक्स MLA सोयबम सुभाष चंद्रना हाई कोर्ट ऑफ मणिपुर इलेक्शन पिटिशन फाइल तौखिबनि पिटिशन अदुगी मतंगदा विटनेसिंग की रिकॉर्ड एग्जामिनेशन अमदि क्रॉस एग्जामिनेशन लोइखिबग लोइनना इलेक्शन पिटिशन सिगी अरोइबि हियरिंग डिसेंबर मंगादा पांगथोकनाबा जस्टिस अंतिम बिमोल ना मतम लेपखिबनि
MLSKB Namak election affidavit Mark Samuro the Liver Little Master Higher Secondary English School da class 10 Pautam Ki have Wapam Aran Benemati Maki Mapu Rebena Kendra Sigi Manungsanba Hairangoi Tungi Lam Ama Lupalak Amaga Listen Nifu that Lakey have Wapam Aran Benehaduna ex MLS Subasandran election petition at the file Toroki Benhanisu Pauch the Sumakatari Autopapom RPM Singdurakli Social Amadi Digital Media Myanmar gi Sagain Division gi Manung the Laiba Thananda PLA gi Lord Pam Kem Ama Tugai Bagluina Kulai Ka Fogat Krihana Fonki Buapamadu Aran Benehana RPM Thadorak Pasiro Lamana Singdurakli RPF ki Assistant Publicity Secretary Bankim Thadorak Pasiro Lamanahai Wesia gi Miam Masa Masa Bolangak Sanaba Sangsiliban Lanjang Sibumas Tiana Navamadi Miam the Samam Nava Ponava Asigumba Tongakia, Indiana Sandokuna Lakli Hedi, Serols Namakaraduna, Kumza English Singamagasama Pangani Fugama Pangi, Geneva Convention Gi, Common Article 3 Amasum, Ate Protocol the RPM na Kumza English Singamagasama Panga Maudraga Taret Sign Tokiba Lup Amani Hanesu, Fongdorakli. Lushilak point a Kangli Paki Mera news to get up a Maruba Paukran, relief came the songs of Pamlodun leiraba miyoi Masa Layengba Ngamdabadagi black oil thaktuna sija Koki militants in the Landara Padigi Mayungi Mayumda Liba Ngamdabadagi relief came the songs of Pamlodun leiraba miyoi Ama Masa Ngamdabadagi Layengba Sil later Badagi Masa Matomta black oil thaktuna sija Tabla Tamoi Soklava Taudosi Impal Iski Lamlai Kendragi Manungsana Nongada Hangbo relief came a Matasi Kungamanga Hinongai to Tokibani. Relief came the Lane Masa Narakpadi Awaba Makatana Mayonaki. Adubu Laying Nabigi still later Badigi, no Monomagi Masagi Pibam Soksala Padigi, black oil Thaktuna Shizakraba Mui Sigimami Ningtausum Ibomsa Elias Romes Sahi Kungamang Apopa Ningtausum Basanta Kowi. Impal Iski Lamlai Kendragi Manungsana Laiba Sabunko Kunaudagini. Taudosi Matang the Paushna Laki Drabigi Imundagi Panga Paugi Matunadi. How Kiba me Ahumdigi Kangluki Irang Maramorga relief came to the sons of Pamlauduna, Mark Lera Kivani, Masagi Anabama, Loinari winning thousand, Ibomsa, Irangashina Maramorga, Supam Nongpam, Lairakta Badigi, Sail Tungi Awab Kaya, Laibana, Matam Sana Hidak Lang Saba Masum Doctor Satuna Laying Mangam than Lera Kibanari. Like Hidrabaning thousand Ibomsagi, Apopa, Mapa Basantana Tamo Shokna Fundo Kibadi. Handak Laingaki Makedi relief came the labor miyoi amamam the Lupalis amamam piki Makogi Mungi miyoi, Oina miyoi Marigi Lupalisung Maripanki, San Pamadu, Hek Pangmaga Ibom Sabu, Ras Medisti the Satuna, Layenki, Doctor Nahidakarasu Iraki, Adubu Irakli Hidak Adu Power Lainavasel, Konadabana, Suna Hidak Labagam Kiti, Doctor Digi Halaglaga, Mama Mapani Tamoy Shukna Kaminaki. Madugi Matu Numit Krani Lerega Masano Pa Ibomsana, Laura Pating Navadigi, Mamani Ying Luba Ibomsa, Black Oil Thaktuna, Leramani Haina, Imungi Miyos the phone Tauduna Kangalaki. Numit Adu Sabunko Kunauda, Irangama Topadigi Kulanga Puyoki, Maduna Maram Werega, Matam Sana Masa, Isagi Satmangam Kidi, Matam Sana Satlam Lavadi, Masa Bukalamangam Lambasu Yai Haina Fotoki, Ningsing Boy Sabunko Kuno Hariba Mapamasidi. Ngahak laitana ko ki militants na nomay kapsin do na landa ba mitay kul ama oibedagi kunjasing laitana nga si Paupo laitana ngamdriba ni Hansu paus to makatana fongdorakli. Ado hauskoy na di miyang paus matang sa lusin jarage mas miyang puno na wabdet namin na si.